ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯁꯃꯤꯅꯥꯅ ꯍꯟꯗꯛ ꯌꯨꯔꯣꯞ ꯀꯞꯁꯦ ꯌꯨꯔꯣꯞꯇ ꯀꯣꯔꯁꯤꯌꯥ ꯀꯞ ꯂꯧꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯆꯦꯝꯄꯤꯌꯟ ꯂꯧꯔꯦ ꯍꯥꯏꯕꯁꯦ ꯂꯥꯏꯚꯇ ꯌꯦꯡꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯁꯃꯤꯅꯥꯅ ꯃꯁꯤ ꯋꯥꯆꯞ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯜꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤ ꯃꯁꯤ ꯃꯥꯅ ꯑꯍꯥꯟ ꯑꯩꯈꯣꯏꯗ ꯋꯥꯆꯞꯇ ꯈꯪꯍꯜꯂꯛꯄꯅꯤ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯄꯅꯤ ꯑꯗꯨꯗ ꯈꯪꯕꯅꯤ ꯑꯗꯣ ꯀꯁꯃꯤꯅꯥꯅ ꯀꯃꯥꯏꯅ ꯄꯥꯎ ꯇꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯗꯤ ꯁꯨꯝ ꯀꯁꯃꯤꯅꯥꯁꯦ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯁꯃꯤꯅꯥꯒꯤ ꯑꯄꯣꯛꯄꯒ ꯍꯥꯏꯇꯥꯔꯦ ꯀꯀꯥ ꯀꯁꯃꯤꯅꯥꯒꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯖ ꯔꯤꯂꯦꯁꯟ ꯑꯃ ꯂꯩꯕꯁꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯗꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕꯒꯤ ꯔꯤꯂꯦꯁꯟ ꯑꯃ ꯂꯩꯕꯁꯦ ꯑꯩꯅ ꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯁꯃꯤꯅꯥꯅ ꯀꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯏ ꯀꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯏ ꯋꯥꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯅ ꯑꯩꯗꯨ ꯍꯥꯏꯔꯛꯄꯅꯤ ꯑꯩꯗꯤ ꯒꯥꯔꯤ ꯆꯠꯄꯅꯤꯅ ꯁꯦꯡꯅ ꯑꯩꯗꯤ ꯐꯣꯟ ꯃꯆꯥ ꯄꯥꯏꯕ ꯑꯗꯨꯒꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯑꯁ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯝꯅ ꯑꯩ ꯏꯁꯥꯃꯛꯅ ꯐꯪꯕꯒꯤ ꯃꯑꯣꯡ ꯑꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯩꯅ ꯃꯥꯅ ꯐꯨꯠꯕꯣꯜ ꯍꯧꯔꯛꯄꯗꯒꯤꯅ ꯑꯩꯅ ꯁꯥꯒꯠꯆꯔꯕ ꯑꯩꯒꯤ ꯃꯪꯗꯣ ꯑꯗꯨ ꯃꯥꯅ ꯃꯥ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯃꯪꯐꯥꯎꯅꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯍꯔꯥꯎꯈ꯭ꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯁꯃꯤꯅꯥꯒꯤ ꯋꯤꯅꯤꯡ ꯒꯣꯜꯁꯦ ꯆꯟꯀꯥꯟꯗ ꯃꯥꯅ ꯍꯦꯛ ꯒꯣꯜ ꯆꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯆꯦꯟꯁꯜꯂꯛꯑꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯁꯃꯤꯅꯥꯗ ꯑꯣꯝꯁꯜꯂꯛꯄꯁꯦ ꯑꯗꯨ ꯀꯁꯃꯤꯅꯥꯅ ꯀꯟꯅ ꯆꯦꯜꯂꯒ ꯃꯗꯨꯗ ꯃꯥꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯃꯥꯅ ꯇꯧꯖꯕꯒꯤ ꯃꯣꯃꯦꯟꯁꯦ ꯑꯩꯈꯣꯏꯗꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯀꯁꯃꯤꯅꯥ ꯅꯪ ꯃꯤꯀꯨꯞꯇꯣ ꯑꯝꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯅꯪꯅ ꯋꯤꯅꯤꯡ ꯒꯣꯜ ꯆꯟꯕ ꯉꯁꯥꯏꯒꯤ ꯀꯣꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯨꯔꯣꯞꯀꯤ ꯀꯣꯔꯁꯤꯌꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞꯀꯤ ꯔꯅꯔꯁ ꯑꯞ ꯇꯤꯝ ꯑꯃꯅꯤ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯐꯨꯠꯕꯣꯜꯗ ꯌꯥꯝꯅ ꯇꯣꯝꯊꯤꯟ ꯑꯣꯏꯅ ꯉꯥꯟꯕ ꯇꯤꯝ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯀꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯁꯤꯗꯤ ꯍꯧꯖꯤꯛ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯤ ꯑꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯗꯨꯁꯨ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯈꯨꯡꯒꯪꯗ ꯄꯣꯛꯄ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯇꯣꯔꯅꯥꯃꯦꯟ ꯑꯃꯒꯤ ꯑꯩꯈꯣꯏ ꯋꯤꯅꯤꯡ ꯒꯣꯜ ꯆꯠꯂꯛꯄ ꯃꯤꯀꯨꯞꯁꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯃꯌꯥꯝ ꯆꯦꯟꯁꯜꯂꯛꯄꯗꯣ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯈꯤꯇꯪ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯈꯤꯇꯪ ꯂꯤꯕꯤꯌꯨ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯑꯩꯅ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤꯀꯣ ꯑꯩꯅ ꯌꯨꯔꯣꯞ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯁ ꯅꯠꯇꯦꯕ ꯑꯩꯒꯤ ꯕꯕꯥꯒꯤ ꯗ꯭ꯔꯤꯝꯁꯅꯦꯕ ꯁꯨꯝ ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯅ ꯐꯨꯠꯕꯣꯜꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯟꯅꯍꯟꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯆꯟꯕ ꯒꯣꯜꯁꯦ ꯑꯩꯒꯤ ꯗꯤꯗꯤꯀꯦꯠꯁꯦ ꯑꯩꯒꯤ ꯏꯄꯥꯗ ꯇꯧꯋꯦꯕ ꯑꯩꯅ ꯐꯥꯏꯅꯦꯜ ꯆꯠꯇ꯭ꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯔꯅꯤꯡꯗ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯑꯩꯅ ꯈꯜꯂꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯒꯣꯜꯁꯦ ꯆꯜꯂꯒ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯒꯣꯜꯁꯦ ꯏꯄꯥꯗ ꯍꯨꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯃꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯟꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯈꯟꯈꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒ ꯂꯩꯅꯅ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯐꯣꯔꯦꯅꯔ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯤꯕ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯅꯥꯃꯣ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤꯒ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯒ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯝꯇꯪꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯁꯦ ꯄꯨꯔꯒ ꯑꯩ ꯆꯠꯀꯦꯅ ꯃꯣꯏ ꯃꯌꯥꯝꯗ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯗꯣꯟ ꯋꯥꯔꯤ ꯀꯥꯁꯃꯤꯅꯥ ꯑꯩꯈꯣꯏ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯁꯦꯡꯉꯗꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯒꯣꯜ ꯆꯟꯅꯕ ꯆꯥꯟꯁ ꯃꯣꯏꯅ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯕ꯭ꯔꯦꯀꯔ ꯄꯦꯅꯥꯜꯇꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯁꯤꯒꯤ ꯒꯣꯜꯁꯤ ꯆꯟꯕ ꯇꯥꯔꯗꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯒꯤ ꯃꯤꯡꯆꯠꯁꯦ ꯄꯨꯔꯛꯀꯅꯤꯀꯣ ꯑꯍꯥꯟꯕ ꯈꯜꯂꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯒꯤ ꯕꯕꯥꯒꯤ ꯈꯜꯂꯦꯕ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯒꯗꯕ ꯑꯦꯛꯁꯥꯏꯇꯦꯠ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯀꯗꯕ ꯑꯦꯛꯁꯥꯏꯇꯦꯠ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯃꯤꯠꯁꯦ ꯇꯨꯝꯁꯤꯜꯂꯒ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯒ ꯑꯩꯅ ꯇ꯭ꯔꯥꯏꯕꯦꯀꯔꯁꯦ ꯀꯥꯎꯕ ꯀꯥꯟꯗ ꯑꯩ ꯁꯣ ꯑꯦꯛꯁꯥꯏꯇꯦꯠ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯪꯍꯧꯗꯕ ꯑꯦꯛꯁꯥꯏꯇꯦꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯦꯛꯁꯥꯏꯇꯦꯠꯇꯨꯅ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯦꯀꯦꯟ ꯃꯉꯥꯗꯨꯗ ꯑꯩꯁꯦ ꯀꯔꯤꯗꯧꯅꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣ ꯈꯪꯈꯤꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯥꯏꯇꯦꯠ ꯑꯃ ꯌꯥꯝ ꯑꯣꯏ ꯄꯨꯔꯥ ꯇꯥꯎꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯗꯣꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯅ ꯈꯟꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯐꯤꯜ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯑꯩꯅ ꯗꯤꯗꯤꯀꯦꯠ ꯇꯧꯕꯅꯤꯅꯀꯣ ꯁꯤꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯀ꯭ꯔꯣꯁꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯁꯤꯁꯤꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯩꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯩꯅ ꯃꯤꯀꯨꯞꯇꯨꯗ ꯅꯪ ꯀꯩ ꯎꯒꯦ ꯉꯁꯥꯏ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯒ ꯇꯧꯕ ꯃꯇꯝꯁꯦ ꯃꯌꯥꯝ ꯆꯪꯁꯜꯂꯛꯄ ꯑꯗꯒꯤ ꯅꯪꯅ ꯀꯞꯁꯨ ꯂꯧꯗꯣꯏꯅꯤ ꯀ꯭ꯂꯕꯇꯨꯒꯤꯁꯨ ꯅꯪ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯦꯟ ꯑꯒꯦꯟ ꯅꯪꯉꯣꯟꯗ ꯇ꯭ꯔꯥꯏꯕꯦꯛꯁꯦ ꯄꯦꯅꯥꯜꯇꯤ ꯀꯤꯛꯁꯤ ꯅꯪꯉꯣꯟꯗ ꯀꯥꯎꯅꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯪꯉꯣꯟꯗ ꯄꯤꯔꯛꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯀꯔꯤꯒꯤ ꯑꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀꯥꯎꯕ ꯄꯦꯅꯥꯜꯇꯤꯁꯦ ꯑꯩꯁꯤ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯅ ꯀꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕ ꯀꯥꯟꯗ ꯇ꯭ꯔꯥꯏ ꯕ꯭ꯔꯦꯀꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯖꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯎꯍꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯥꯎꯔꯤꯕ ꯇ꯭ꯔꯥꯏ ꯕ꯭ꯔꯦꯀꯔꯁꯦ
ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯎꯈ꯭ꯔꯕ ꯒꯣꯜꯀꯤꯄꯔꯁꯦ ꯃꯊꯟꯇ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯏꯖꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯛꯇꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯒꯣꯜꯀꯤꯄꯔꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯅꯪ ꯀꯨꯜ ꯑꯣꯏꯒꯗꯕꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯝꯕꯤꯌꯦꯕ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯑꯣꯇꯣ ꯊꯧꯕꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯕꯥꯅꯤꯗꯤ ꯐꯨꯠꯕꯣꯜꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯦꯀꯣ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯄꯥꯅ ꯍꯥꯏꯕꯁꯦ ꯑꯣꯡꯂꯤ ꯏꯄꯥꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯀꯔ ꯀꯥꯎꯕꯁꯦ ꯔꯥꯏꯠ ꯁꯥꯏꯗꯇ ꯑꯗꯨꯝ ꯀꯥꯎꯒꯗꯕꯅꯤ ꯍꯥꯏꯕ ꯔꯥꯏꯠ ꯁꯥꯏꯗꯁꯦ ꯑꯩꯈꯣꯏ ꯒꯣꯜꯀꯤꯄꯔꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯖꯒꯥꯅꯦ ꯍꯥꯏꯕ ꯃꯣꯏꯅ ꯆꯣꯡꯕ ꯉꯝꯃꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯅꯪꯅ ꯇ꯭ꯔꯥꯏꯕꯦꯀꯔ ꯀꯥꯎ ꯔꯥꯏꯠ ꯁꯥꯏꯗꯁꯤꯗ ꯀꯥꯎꯒꯗꯕ ꯑꯩ ꯔꯥꯏꯠ ꯁꯥꯏꯗꯁꯦ ꯌꯥꯝ ꯇꯞꯅ ꯏꯟꯁꯤꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯜ ꯑꯣꯏꯅ ꯀꯥꯎꯂꯦ ꯀꯨꯜ ꯀꯥꯁꯃꯤꯅꯥꯅ ꯀꯧꯕꯤꯔꯦꯕ ꯃꯣꯏ ꯀ꯭ꯔꯣꯁꯤꯌꯥꯗ Oh, cool Kasmina. ꯍꯣꯏ ꯀꯨꯜ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯞꯅ ꯀꯥꯎꯋꯦ ꯑꯗꯣ Cool Kasmina is now a champion Kasmina ko. Ada hojikti cool oidre yam champion oire. Champion oire adu champion oire matang sida amu Kasmina de khangjening baza. Aikuin tajabada de Kasmina ji India gi national team dasu sanai. Adu even junior dagi horaga hojik senior women's team dasu sanare. Adu gi hana aikoi India gi oina leiba women premier league sasu Kasmina ji sanai hai. Adu Kasmina gi ngasi fawba gi achievement se. Chawak pa hai tare national level da kam leire, state level da kam leire. Adu gi then global gi oina international level da kam leire. Chawak pam thambiu. ꯑꯩꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯅ ꯍꯧꯔꯛꯄꯗꯩꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯁꯦ 12 ꯇꯥꯏꯝꯁꯒꯨꯝꯕꯗꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯦꯀꯣ ꯁꯦꯅꯤꯌꯔ ꯐꯥꯎꯗ ꯑꯗꯨꯝ ꯁꯦꯅꯤꯌꯔ 4 ꯇꯥꯏꯝꯁ 3 ꯇꯥꯏꯝꯁ ꯑꯗꯨꯝ 4 ꯇꯥꯏꯝꯁ 5 ꯇꯥꯏꯝꯁ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯀꯥꯎꯟꯇꯤꯡꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯚꯥꯞꯁꯦ ꯇꯧꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯩ ꯁꯦꯅꯤꯌꯔꯗ 4 ꯇꯥꯏꯝꯁ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯋꯨꯃꯦꯟꯁꯀꯣ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯒꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 4 ꯇꯥꯏꯝꯁ ꯅꯦꯁꯅꯦꯜ ꯒꯦꯝ ꯌꯥꯎꯔꯒꯀꯣ ꯑꯗꯨꯝ ꯂꯣꯏ ꯆꯦꯝꯄꯤꯌꯟ ꯑꯣꯏ Goal di kam chale Manipur gi da. ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯅ ꯑꯟꯗꯔ 17 18 19 ꯑꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯑꯟꯗꯔ 17 18 ꯑꯗꯨꯝ ꯒꯣꯜ ꯆꯜꯂꯤ ꯇꯣꯞ ꯁ꯭ꯀꯣꯔꯔ ꯇꯥꯔꯛꯄꯁꯨ ꯌꯥꯎꯏ ꯁꯦꯅꯤꯌꯔꯗꯁꯨ ꯑꯗꯨꯝ ꯒꯣꯜ ꯆꯜꯂꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯁꯨ ꯑꯩ ꯑꯟꯗर 13 14 ꯗ ꯇꯣꯞ ꯁ꯭ꯀꯣꯔꯔ ꯑꯗꯨꯝ ꯇꯥꯔꯛꯏ ꯑꯗꯨꯝ ꯒꯣꯜꯗꯤ ꯑꯗꯨꯝ ꯆꯜꯂꯦ ꯑꯩ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯁꯥꯟꯅꯕꯅꯤꯅꯀꯣ ꯒꯣꯜꯗꯤ ꯑꯗꯨꯝ ꯆꯜꯂꯦ Goal chanfam da sanari ni na. ꯒꯣꯜ ꯆꯟꯐꯝ ꯁꯥꯟꯅꯔꯦ ꯒꯣꯜꯗꯤ ꯑꯗꯨꯝ ꯆꯜꯂꯦ Aduga ngasai gi India gi oina khwaidai chawba nupi gi league se. Kai haba. Indian Women's League se. Sida di kayak sanare karamba team de yaubiri. Indian Women's League se ni hanan sanarꯛꯄꯁꯦ Eastern Sporting Union da sanare 2017 da ko sisu adum aikoina champion oi second da aise Eastern Sporting adum sisna aikoina runners up tai I think aina khanbada aise Indian Women's League da 4 times haibadi ai 4 times champion loba ngame adu club amadana ai hat trick loba ngami Gokulam Kerala da ko ai hat trick logre hadak ai kuide ai Croatia chatting ai hat trick lorame aduga ai Croatia da muk chatlaga ai Croatia da champion oirapani Croatia da champion oirapani aikoina football gi wari se hek taaba matam da Manipur gi women footballer hairagadi Grace Bem Bala moi je tai ko adu moi je Europe ki club sing daga su sanaruba gi wari se koi adum tai adu kada masi gi matung da aikoina tar ise Kasmina na han mane and aduga Kasmina gi matang se la kandri not just participation tawruba nataba aikoi gi Europe ki yam leading tournament amagi league amagi champion lawraga lakpa gi history sine Kasmina na creators matang si da Kasmina Manipur gi footballers sing women footballers in India the leading footballer ngakani in terms of football gi oina di aduga Manipur naga football atop state chinga sanabada goal yam chanbaga se thingnei swaida Manipur gi footballers in India gi football gi phampak ta kalliba mafam se kamai yeng ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯑꯃ ꯂꯩꯌꯦꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯨꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯤꯜ ꯄꯋꯥꯔ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯤꯡꯖꯦꯜ ꯏ ꯑꯃ ꯌꯥꯎꯋꯦꯕ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯇꯤꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯊꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ ꯁꯤꯒꯤ ꯋꯤꯟꯁꯦ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯗ ꯌꯥꯎꯋꯦꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯗ India team gi noina chatpasida Manipur maja kayamuk yaudino India team chatpa kansida dum aina horokpa kan 7 yawi 6 yawi koi 5 ki makha de yam amte yaudi ko adu moi ngasai gi dressing room da tare off the field ko field manung da ta field gi mapanda noi masen se kamai tawe aiko Manipuri da ta wari sabra adagi noi na mi masing noi na kha yam am ni na ko atai aiko Manipuri masan na ta ba to pasing se sidaga noi na bully ta we yawbra kamai tawe adu ti yam tawde da koi dum Manipur da sum sauning ba ya di Manipur da pangai haina bini ko asinu piji yam haina de ga na ga adu gum ba haina adu atai matam de koi Hindi ngangna adum phagi dum tawbusu yaw yam enjoy tawi ko football da de koi Manipur ni adu ni namta leite ko India team da enjoy punna koi team work si de koi punna tawdraga de aina ama oi de mana mo de kapore da ko adu koi team work si da koi team da de koi punna amata oeba adu koi Manipur gi chalaga no koi Manipur gi ko koi gi adu ga India da chalaga na India gi oeba sugumba koi gi difference amamam loin thengneba koi gi tongan tabam ta leite si gi yamna yam no ai Kasmina adu ga am khangning ni ko hojik matang si da koi gi Manipur ji de yam pick state ne ba pick toy ne ba ko adu
India की team दे मणिपुर ना मौका majority होई तो इन्हें ना ट्रा India की national team जिधर दे India team है जब वानी मणिपुर मसाना तंग खाए में हिंदू इन्हें ना सभी ना है जिन्हें out of 11 अदू है कि नोई ना मोई ना को any नंग football साना बता club की level साना वो इगेरा अदगी कि national level साना वो इगेरा अदगी India team की level साना वो इगेरा मोई ना मणिपुर की player नहीं है कि है football players दे मणिपुर की नहीं है कि opposite team से opponent team जिन्हें कमाई react हुई Manipur की टीम से अदुकी मतिक स्ट्रॉन्ग है को हजिस तुम स्ट्रॉन्ग है आई ना क्वाइडी की हजिक से तुम खराब तुम स्ट्रॉन्ग है को हाना देगी देखो कितने दी हंधरे मतलब माँ बता कोई मिस बैम बैम कोई अफा अफा प्लेयर को चेबला कोई मोई की मतांग दे दिया न सोम है ना फावर में बा अदुकी मतांग तरक पदा मोई की चे ग्रेस दा माई ग्रेस कोई दे पांथोई दी खंगम नु से पांथोई मोई के तुम मुट्रन नम लाए अदे मोई ट्रन लोग का अखोई ने बंग लाए जुगा अखोई ट्रन नम लाप सुमाई ना मथांग लाप बजे अखोई मणिपुर की हाना दी कोई अबब से तुम ओइरम में हजिस तुम अप ओइरेगो अदम मणिपुर की टीम ने है कांदे कोई नेशनल टीम दे खितंग खौतक चाइबा कोई अतोप ओपोनेंट्स है कान कोई मणिपुर ददी यादे कोई तोंगान कोई तोंगा एनो हाइने कोई तोंगान मणिपुर की कोई गोल चंदब यादे कोई कागेरा पोगेरा कोई दूर दाय कोई सानदब यादे हाइबे कोई विन पावर अमा लेबा हना खदो सुम आइनो ख्वाइदि थमोय पेन की बा हना कोई हरियाणा का सानब कोई मणिपुर पोखिदना को पोखरा मतुंगदा अखोइना फाइनल दा कोई मणिपुर को तायबा मणिपुर का कोई ताब का हरियाणा जे अखोइना कमाइना आइबुदि सा यावद्रगसु आइगी विन दा कोई मणिपुर न ngam यादे हाइबे मतुंगदा कोई मोइना कोई नाइथपने बा दक्से आई इसामक यावद्रगसु कोई विनर ओइरेबा मोइना सेमी फाइनल ला कागबदो मोइसे पूरा सेलिब्रेशन तौगिबा हाइबदि मणिपुर टीम काबा काइजे मोइ वर्ल्ड कप लौबगुमबनि कायना मोइ खंजगेबदो अदुबु अखोइ मणिपुर गी दी इमाले बाकी कंदबा यादे हाइदुना मोइ जो कोइ सेकेंड हाफ कोइ सेकेंड सानब कोइ फाइनल सानब मिसे कोइना अदुम नैखिबा हाइबदि अदुना कोइ मणिपुर गी तोंगान स्पेशली ई मलेबा अदुगी ई जे कोइ मुथत होनाबदा मोइ दुम खरदि वागनी ओके याम नुंगाई को अदुगा अखोगी कस्मिना अखो मणिपुर मचा सिंगना गोल चनबजे अखो नुपी की मतंग दी यंकान ददी गोल याम चनबे उइबको अदु कस्मिना गी अखोगी जर्नी दा हाइजरे जूनियर दु सानबो ओरो सीनियर सानबो ओरो मणिपुर गा तोपगा टीम गा सानगी बदा ख्वाइली गोल मसिंग कयम याम चनगी मणिपुर टीम ना अदुगा कस्मिना ना चनगी बा ख्वाइली मसिंग याम गोल ना कयानो आई से अंडर 17 गोवा दको दुम गोल दुम चले दुम गोल अमनी चनबा हुमनी चादु आइना ख्वाइदी गोल यामना चनखिबा ओइ तारगदी आइना टॉप स्कोरर ताकिबा बेस्ट प्लेयर ताकिबा इ 2018 अन 17 16 स्वाइ दको आई अंडर 17 के गोवा दा टॉप स्कोरर ताकि दुम टॉप स्कोरर ताकि अदुगा हैट्रिक दी काय फंगो यावरे गसी हैट्रिक से दुम फंगे हैट्रिक ते याम दुम फंगे क्लब दा दुम स्ट्राइकर सानपनि ना हैक खौरपदि हैट्रिक अयाम दुम फंगे अदगी दुम आईडब्ल्यूएल दा सोई हैट्रिक फंगबा दुम यावे अदगी बेस्ट कोइ हीरो ऑफ द मैच ताबको ओके मैन ऑफ द मैच ताबा याम यावेबा ओके अदुगा नसागी इंडिया की टीम दा सानरपदा ngasi phokda इंडिया की कैप उपगा हाइतारे को अंडर द कैप ऑफ इंडिया की कैप पाइरगा सानरपा कांदा ngasi phokda गोल कया इंडिया टीम की गोल होइना कस्मिना ना क्या फुचनगरे से फो आइना गोल से दुम हाइबदि कोइ प्ले से कोइ सीनियर दि खरा दुम प्ले फंगबा दुम वाइ को होना बाबू कल दुम फंगे दुम आइ अन जूनियर दि आइना खनबदा आई गोल से 16 17 मुक्ति चलम आई अमुक कोइ श्रीलंका कोलंबिया दा आई गोल 15 चलगा टॉप स्कोरर ताखरे अदुगी मतुंग अंडर 14 होइदुनी अंडर 14 चैंपियनशिप कोइगी अदुम एएफसी चैंपियनशिप बना कोइगी ले कोइ मेंस की को अदai टॉप स्कोरर ताखि